Miyeng tabiru punong putara noksari Angangba Mangalda minute ahum khaktang yengbana sahi yamna miyoi singda mit ubang ngambagi pangan henggahan mangamle. Angangba Mangalda minute ahum khaktang yengbana sahi nipugi mathakta leiba miyoi singda mit ubang ngambagi pangan henggahan mangamba thengnare haiba study amadagi khangba ngamkre. Study sigi matungina mitmangda Angangba masugi Kannaba Mangala ama thambada sahi yam silakpaga mari leinaba mit ubagi sang hantarakpabu Pagadahan mateng pang mangamba yai haina scientist hina thajaba thamli. Journal of Gerontology Biological Sciences da publish tawrakhiba study eduda masagi sahi ku nipandagi humdraga nithoi phawgi manungda leiba masamabu phariba nupa nupi punna kunmarina saruk yakhi hairi. Aikhogi mit uba ngamagi pangal si sahi nipu sujilakpa matamdagi mayeng taba horakpa maramna participants sing adagi marakta masagi sahi kunchanipan helaba participant train thoibu ahalgi kamlup salanki participant khudimagta 678 nanometer gi wavelength oiba angangba masugi mangal puthokpa khudna paiba yaba apikpa flashlight amum pirami participant khudimana sayol ani chupna nutigi ayuk khudingi mangal duda minute ahum yenglami asomna toholibasi thawong sina participant sing adugi mitochondria natraga cell singi powerhouse singbo phagathan bara amadi ahalo silapaga mari lenana mid ubagi mapangal hantarakbabu phagathan mangambara haibagi sangyeng tawnabi damaktani sangyeng adu tawdagi mamangda researchers sing adana participants sing adugi ubang amagi pangal examine tawduna yengma matamda sahi nifu amasung mathakta leba participants sing adugi retina da yawa rod amasung concava photoreceptor anigi performance yamna hantaramba thengnakhi rod amasung kon hariba photoreceptor ani asina mangal process tobada mateng pangi hariba sahi kanglo basigi manung sanba participants singda angangba mangal linghanbada makhoigi tongan tongan masu sing khandokpa ngambagi pangal maroina sahi yam silaklaga soksilakpa higok masu khandokpa ngambagi pangal adu sada kuni thoi romgi sangda phagalakpa thengnakhi adomonamak nahawriba participants singdadi technique asigi effect amata leiramde amadi participants sing adagi maraktagi kanamatana ubang ambagi phibamda ahomba thengnakhibagi report tawrakhide haina researchers singna hairi study do saruk yakhiba participants singi masing yamna yamdaba maramna study do tasena mai pale haibmukti yadri aduba participants sing adugi mid ubang ambagi phibamda hengalakliba adudi tasena puning thogani haina researchers sing aduna phongdogli study do saruk yakhiba UK gi UCL Institute of Ophthalmology Professor Glenn Jeffrey na hai aikhoina sahi yamsilakpaga loinana mitochondria sing asi mathong ningthina tawbagi sang hantarai aikhogi haksang diyorba cell sing na mathau taba power sing mitochondria sing na puthoi maramaduna makhoibo cell sing battery hana su khangni mitochondria sing na mathau ningthina tawraktaba maramna mitta yawarba cell sing da energy walai amadi aikhoigi ubang amagi pangalda soksilai researcher team asina haying khoi amadi usi da sathakhiba hanagi study amada akaknaba wavelength leiba angangma mangalna mitochondria singbu charge tohali amadi ubang amagi pangal phagathanli haiba utkhrabani anob study asida saruk yakhiba miyoi sing aduda hariba angangma mangal asina akanba sapu piba yamna thuna mathau torakpa amadi angeng adu yamna chamna pangthokpa yaba mathau aduda Professor Jeffrey angakpa pokhi mahakna hai western population sing asi thuna hal oisilakpi sang hengalakli masi tungde yamna sawba isu ama oirakadori khudong sadabasi thengna namgidamak aikhoina sem saba mathau tai haksang ge tei kaya singdagidi mitki retina na thuna hal oisilakpi sang heli aikhoigi mit asina ningthina uba ngamdrabadi lairik mayek paba amadi tv yengmangam loidorubeni mit udaba sina maram oiraga tusin khosin ba amadi saru tekpani singbu su yawrakani aikhogi study sida sinariba mangal amadi masibu sahi yamlaba miyoida sinariba sina mit udabagi khudong sadaba kaya asi hengnanabagi maikairomda thangjilakpa khongthang amani haina sumana makha taki adomonamak Jeffrey na hai hauju maki wanati hariba thawong si pangthonangbidamak miyamna leiba yaba matik sab khulai mata leitri maramandana miyamna kaithel dagi natraga online dagi
ꯑꯉꯥꯡꯕ ꯂꯥꯏꯠ ꯑꯃ ꯍꯦꯛꯇ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯥꯏꯠ ꯑꯗꯨ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄ ꯋꯦꯕ ꯂꯦꯡ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯣꯏꯒꯗꯕꯅꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯄꯥꯎꯗꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ